Freedom fighter Raini Gaidiru Sayrubi police to Wakatri. Miam Ikai Kumnari Freedom fighter Raini Gaidiru gimmick a Tian Bayaba Pausel WhatsApp groups in the Santolo Bugita Maxianari Bemu Paragamatic Sab Exalokat Pinava. Kabui Mothers Issuation of Police to Wakatri. Kabui Mothers Issuation is General Secretary Ranjita Golmaina Impal West District Superintendent of Police ta Ayib Sirol Ama Pishinduna Hiramashida Sienari Bemu Singadu BNA's section 356 clause 3, 353 clause 2, 156 amadi 152 gi makada matik sabi action lokot pina bawakat kimani Ranjita Golmai Pishin ki bawakat sirolo do gi matung ina miyam na ikai kumnari barani gaideli yu gi miksa thian bayaba mawongda arana pau santok liba miyu sina sata kiba thawong ado freedom fighter adu gi imung manungi naga proof manipur gi miyam amadi india gi miyu punamakta ikai ba pibani hain lopom thui freedom fighter amadi miksa thian bayaba paujal semnaga social media ra sandok liba miyu sin du mathak action lokot kadabani haide na su pau sna makhata na phongdokli paite na kuki gi thawong pen na ba phongdokli Mangzo na paite kangbu singda khangalamba amasum ayaba mata lawba tawduna KSO Delhi and NCR amasum walking cookies KSO Sada Hills na karana paite poan damasi makoi gi letter heta haptuna sijinabagi thawong si Apex paite tribe na akan mamong yaning de hari Apex paite tribe ki makai digi makhata na hariba sayesi gi March taraga mangan sampo cookie group singna zawmi gi flag lak thoklambaga mari laina cookie amasum zawmi tribe ki marakta khatna sainabagi thawdok kya thokrabane hanasu phongdorakli CRPF amasum AR na cookie area ngak sienma ngamdre Impal East amasum Kangpokpi district lonabada leiriba buffer zone gi Sangasti sima phamadu deploy toriba kuntraga tare suba Assam Rifles amasum CRPF na ningthina ngak sienma ngamdre haina Singdai area core committee gi makai digi pen ba phongdorakli committee asi gi makai digi hairiba na haukiba August 13 Kangpokpi district ki cycle subdivision ki manungsan ba koki khul ama oiriba C Zaulen Village Arambai Tingol ki kangbu singi manungda leiriba CRPF amasum kuntraga tare suba Assam Rifles na mating piduna amasum pages piduna sangalaki thawong adu lambi sengdokpi ki mingda sangsilaki bani Singdai da leiriba koki khul singa si English singa niga kungo homdoi gi met kuntraga mathoida maitai group singna tumna mai thaki bidi asiguma thawdok singa simaka thana thoktana ba buffer zone siemduna security na ngak sienduna laki bani Central Forces athriba thawong si yamna ningba kainingai ni thawong sina makoi mafam aduna leibada shape oigani haibada thajadre haikenasu pausna makhatari amaromdana Chusampur ki mangkiba masina phangli haukiba sagol su numiki numidang oiramda singdagi usoi thiba sakhibadagi mafam khangdana mangkraba Chusampur district ki toibongdagi Sakhongam baite sei nifuga manga ko bamiwe ma Bisnupur mayadigi ngang sina phangle hari thawdo osigi matangna press na phangba pauna haribana sakhong sang baite mafam khangdana mangkhibadu nauna amuk Kangluk irang tholaktuna asiana yaukrabra haina Chusampur amasum Bisnupur district security force in singi saruk sing yauna mafam kya da paksana thi humbigi thabak sataki operation adu baite hairiba miwedu mahaki mayumdagi kilometer 3 rom salaga leiba electric transformer amagi mayad angarang ayu siduna leramba thenaki mak matau karamna siriba no haibido haujuk waki oina sapsana khangmangamdri adubo high voltage electric line amara moiraga sibu eramgadra haibiki singnaba leiri hairi Naga Independence Day ki thoramna Kuki NP na khut thingjalaki bas Naga singi political right to sing nabani haukibo August taraga marida Rasuan Kaifundai Zayeng Naga Independence Day ki thoram pangthoki badu Kuki tribe singi apex budi moiriba Kuki NP Manipurna thoramadu ki mayok to Manipur ki governor da formal application ama submit tarong ki badu region asida leiriba Naga miyam na khatna ba hobone amasum Naga singi safety amasum security to phone threat tawbone haina Rongmai Naga Council Manipur thadorak pachirol man hairi siol sina makhata na hairi bana ngarang tang taraga manga ki numitang pung taraga makhairam taba matamna kaidon doi Zeng Village to Kuki khulai paiba kangbu sina khul adura leiriba Naga singna nomai kapsinduna hingsa gi oiba thawong kaisa thaki thawong asi civilians singi punsidi hena khudong thingai oiba thawong am oibigi mathakta community asida hakthingnan attack tawbani hairiba thawong singa Naga singda hena asawa pokhona na bokhona ba thawong singni Kuki militant singna Naga miyam gi safety to yamna sathiba mong kian khangan bagi thawong chathariba si tomina kaidong nungdo silai asigumi hingsai gueba Naga miyam na khana ba hobagi thawong singa simakhata na sathadana ba khangalakli kariguma sathaba tarabati Naga miyam gi survival amasum security gi damakta mathau taba protective measures sing lokotkani
thawong asi yamna sathiba thawong amani haina lawgani haidi amaromda ngarang ayuk pung 8:30 tabada Senapati district ki Kangpokpi subdivision ki manung sanba Sawang kiningda koki militan amasung koki volunteer ni haijaba mioi mari laklaga khul adu leiba pi mingdang ko khunja ma gan point pharaga makhoi ki gari da puduna sakraba matung khul adu gi makhada leiba Nepali gi yumamada pusilaga ken khangan bi thawong kya sa tharam le haina Sawang kining village authority thadrok siolaman haidi Sirol Makhatana Hairivana, Koki militant amasum volunteer ni haijabasing aduna Nepali yumbu dubu dap taraga, Makoi any Makhatana Paragapuki, Tawong Sukuki Kangbushing aduna, Makoi Buhatna Bohanavani, Tauduki Paupanga Kuladugi Youth Club ki Kangbushing the Makoi Anibu, T was at Patakuki Mui Maria Dugi Manu Pakedu Amana, Youth Club ki Kangbu Aduda no my Utuna Kihalam Lagan Tolaga Sien Kivedagi. Mayam sangduna mahakpu sutanaraga phaki thaudo aduga mari lendana liangmai village customary rogi matungina sienari besingna okiji sama fine oine lupa lakh manga masum lupa lising taraga manga piba mawalama thasigi kunpan phawbada piba haina yana khri Europe ki akanba force ama Ukraine saithokpi ki wafamda Trump na su support tawkhri United Kingdom France amasum Germany na lusingduna Ukraine ceasefire hek tawbuda akanba European force ama saithokna ba honarakibadu tasingna mapangal thona oirakadaba mawongda United States ki President Donald Trump na su support tawkhri hairi Yawning basingi coalition hariba sida Ukraine bu support tawba laiba kunthra rom na saruk yari US na mating panglabas natragana pangdrabas makoina akanba force ama Ukraine da thajinaba thorang tawdun lakhi ceasefire hek tawbuga force asi saithokna ba thorang tori masi Russia na muhana Ukraine landaba ngamdana begidamaktani adubu European laibak sing asida air power amadi atai military equipment sing marang kain leitaba aduga lan thokpa tarabadi koina satloidaba maram United States ki mating sauna darkar tari Multinational Force Ukraine haribasi mai pakhanabigi damak US ki support yamna maru oi haina European Union EU gi leadership nasu toina phunguk tuno lakhi Trump administration sanglaba matam sida makoi yawani natragana yawre hebi wapam amata phongdokhidi adubo ngarang online de meeting pangthokpada Trump na Ukraine tungkoina sakadaba mawong ingthaba purangnaba Europe na honaba sida US nasu thaudang lawnaba sem sari haina phongdokhi haidi adubo Ukraine da thajinanaba force sida military alliance NATO na organization ama oinadi yawroidabani haina Trump na taksilakhi haina France ki president Emmanuel Macron haiki NATO oina yawdrabasu US amadi atai sharuk yari balebak punamakti yawgadabani haina Trump na yakhi haidi maki wapam sina multinational force Ukraine US na support tawi wapam mek singali haina Macron haiki President Trump na US na support pigani haiba wapam si public tadi haidoktri adubo yawning basingi chungshina bahari basigi mifamda US ki Vice President JD Vance su hanboina saruk yakhi haidi Ukraine ceasefire hek tawba matamda Europe ki akanba force thajinba yanabigi dama haukiba tha kayashita military planner singna yamna kan honari masigi thaba asida Ukraine gi farm forces su yawri aduga British personnel sing di Ukraine satuna yengshinbigi thabuk hokre haidi force asi masing kaya yamgani haibidu sapsana khangdre dubo matik chaba air power amadi naval forces ka loinana operate tawgani haina thajariba force asi lan milising tara degi sing kunthra phawbu oigani haidi phibam amada hekta force asi Russia gi attack ngakthokpa ngamgadaba force ti oigani haidi Russia na landarakpada khwaidi ki matik sana thingnaba ngamgadaba si Ukrainians armed forces ni maramaduna Ukraine kangphal samudra masum atiyad Russia gi attack ngakthokna bohonabada multinational force asina mapangal hapkani haina mamang thari United Kingdom ki Defense Secretary John Helena lawmaker sing da phongtokhi multinational force asina aircraft sing puthoktuna Ukraine ki atiya saruk ngakthokani Black Sea Task Force ta en ba khanaba team sing thajinduna samudra su hena tekta kaidaba uhengani haina heli naiki masigi Black Sea Task Force asi sahi amagi mamangda Turkey Romania amasum Bulgaria na Black Sea da mine bombs yengshinabagi damakta launch tawkhibane multinational force Ukraine se ahanbi hoinadi Paris the headquarters laigani dugo mathang sahid London da amuk hongdokani haidi Russia amasum Ukraine gi mark ceasefire hek tawba Ukraine gi capital Kyiv ta coordination headquarters amasu hangdoktuna force deploy tawguna haidi United States yawksilakpa matamda multinational force asi NATO gi tuwan sakta mama oiduna P3B da lamba leitaba force am oirakadori adumaina NATO gi maru oiba laibakradi force asi da yawdri haidi US की डिफेंस पॉलिसी टीम
ama India da athuba matamda laklaba yai MEA India US Defense ki mari asi adumak maru oina lairi India da ngasi US Defense Policy team ama athuba matamda New Delhi da lakadori leba anina global strategies partnership te hena mapangal kana lairi ki Ministry of External Affairs MEA gi matung ina leba asi ki marak defense partnership asi sector kya da mapung phana lairi masum defense ki polam laisin bagi thabak su lairi basana kangnon gi makhapona sathari hairi ngasi sang naina satharakwa media briefing amagi saruk ama oina MEA gi wangang loi Randir Jaiswal India US military exercise youth abiyas asitha sigi ating masuk pangthok labi hairi India US Defense Partnership as defense ki maruiba yana warol na session hali masileva asigi partnership ki yumbi amani masigi mateng pangna bigi lambi asina leva ani asigi oina hiram kudi mukta mapangal kana mateng pangnari aikoina US Defense Policy team ama August ki thayai salakpada Delhi da thungragani habige asa tawri joint military ki kunga mathu super exercise youth abiyas pu Alaska tha si aroi bisukta pangthok lawe nakalani na 2+2 international meeting ama walking level tha si aroi bisukta sangshilakdi haina Jaswal na haiki nong hai tharakpagi thawdok to kungo homdoi sikre PM na awaba pongdokre ngarang Jammu Kashmir gi Kistawar nong hai tarakpa masum isawdu yamdrabada mi kungo homdoi lekhidre du atopo humdraga manga mana sokle lekhidra bisingi mapamda Prime Minister Narendra Modi na awaba pongdokre Jammu Kashmir gi Kistawar nong hai tharakpa masum isaw thulakpadi gi awaba punamaki awaba koknabi isor khurami phiba masi kupni yengsili rescue amasum relief operation ki thabak makasa thari pangbe aba punamak pangani haina PM Modi ne ex thadora po orol amada haiki thawdo odu gi matan official sing na hai thawdo thofam da helicopter sing paiduna soklaba sing amasum awaba taraba mi kya hondoktuna hospital sing da layeng bi thabak sathari hauj army NDRF CDRF amasum local administration tholakpa yadan lairaba mi kya hondok bi thabak sathari amasum medical gi mating piri hari Indigenous people sing arm license apply to no portal launch tokre Assam lenga ngarang state adu lairiba originals inhabitants amasum indigenous citizens sing arm license apply to kom na ba portal ama launch tokre state adu gi sensitive oiba mafam sing da laiba indigenous peoples yel homi sing na arm license sing adu launa ba anob web portal adu apply to bu yaga na haina thoram adu launch tokiba chief minister Himanta Biswa Sharma na pongdokre Matik saba citizens in licensing as CP Gadaribane, Kulai di Yavroi, a Makoin Lengak Tangdulai Taba, people Mama Lena Bohona with the Matin Pigadaribane, Kongtang Assistant Minister na releases some political Giwakulun Yaudaba neutral Obiskima Manihana Pondoki. Assam the yellow Mikiama sensitive Obama Pumsinda Tangdulaitan Hingbangam the Nayauri, assuming Mama Pumsinga Sida law and order na Atubam sanction Matamda, Matam Sangasangi, Maramaduna local Singaduna parts responder Woduna Mayuna Kudong Sava Pangado Ribani Hanesu, Paus the Makatari, Amaram Edina illegal betting Ep Kamari Lena Lupak Ror Samagatara Bank Pan Pristokri. Lupa crore sa magatara rong wagada ba bank fund singamadi credit card disinga magasani levasagi enforcement directorate ED na Cyprus ta based over illegals online betting platform gi mathata operations ta duna freeze toxin create pari mes haina mingthon ba online betting platform asi federal agency na sathaba investigation ki matung ina India da yamna akan mamong na marketing sathaba da natana sport tournament kya sponsor to wa madi masak maming lairaba mioi singa partnership semduna miyam da park na maming semlakoni idin operation sathaba matung application asina investor singbu moithem tawduna ahenba return phangan gani haiduna sahi amada rupa crore lising amarom tanba ngamkhibani haidi makhoina investor singdagi sales singadu foreign inward remittance thang deposit to holamani India ED na India ki tuan city sing the such operation se thaduna phuat pangam khibani hairi tenthana sum mem thamjaram ge duga hausi kuina di mem paw sumatang solution jerge mem puna no update ngamina si